mangani chathagadaba electors verification program tongan-tonganba district singda hawdokre. Laikhidrabi Bebisnagi Yumgi Miyoi Singh Police na Fanava Honare Hariba Wafamasi Yumhom Yaudabani Hana Imphal West ki SP K Mega Chandra na Haikre. Bebisna Misigi Mayokta Miyam na Chief Minister and Biren Amade Principal Landoni ki mitam may thado na Kongzang Sangsin Kre. Kung Nipunipan ki General Strike sa wat na bawarip na Kre. Anganwadi Center Sing Monitoring Committee Semduna Yengsinba Horagani Haina Chief Minister and Biren Fongdokre. Kurumzari Times of Manipur News Miyang Tabiri Bapuna Upo Elizabeth na Taram Nokchari Hauzimiam da Pau Sandok na Pizari. Manipur da laiba voter khudimakpu verify taunaba pandamda ngasidagi hauna numit nifu mangani chathagadaba electors verification program ngasi lamfelpata laiba CEO complex sa hawdokre lamda masigi voter khudimak aina yaba voter ama ohenba voter ama ki chapchaba mari makhong chumna lehenba amadi chahi suraba mipum khudimak vote thadabagi hak pinabagi damak ngasigi program asi state level gi thakta paikhatpani Ngasigi program asi mai pakpa ama oina bagi damag outdoor campaign oina su chathagadabani amade Manipur da punna common service center chatruka humfutarok laiduna mipum khudimakta kanaba pigadabani ngasigi program asina mipum khudimak verify tawduna masa masagi achumba details sing hapnaba manak nakpada CSC natraga internet ki khuthangda www.nvps.in da changduna masa masagi verify tawbagi khudong chabasu pigadabani Ngasigi program aduda Manipur ki Chief Electoral Officer PK Singna ngasigi pandam asi thongna bahonabada miyam gi thodang chauna lei Manipur ki tampak lamda punna CSC chamri leiriba sina tampaki oinadi 100% verify tawba ngamgani khali amadi chingi oinasu angamba thakta honaduna mipum khudimak verify tawna bahonagani haikhi or the latest water, telephone, electricity, gas connection bill for that address either in the name of the applicant or in the name of their parents or near relatives. Now, if you give this document, this will be uploaded as a proof of verification done by the voters. Earlier, we used to do this exercise only the SDO officers, DCO officers, about 50 of them. This time, about 750 test points are there. So the voter just needs to walk out, go to about half a kilometer, go to the common service center with one of these documents and get the verification done. We are now going in a campaign mode for issuing new PVC color epics with security features. This is the right time that people can give their colored photographs and apply for a new photo ID card. It will be a proper smart card, it will be an epic PVC epic with their photo with the latest address and they can use it elsewhere also. The days of that black and white epic is over. Most voters, some of them have lost the epic also, they don't know what to do. This is the right time to apply for the epic and take it. Amaromda Bisnupur District Electors Verification Program and Mega Million Isingani Taramapan District Asigi Mini Secretariat DC Conference Hall da ngasi hongdokre Thauramadu District Asigi DC Nita Arambam IAS SP Priyadarsani Laishram amasung District Asigi District Level Officer Singh Mahiroi Singh Susaruk Yaki, Thauramadu Sangai Artists Association gi artist Hemchan Haubi Zambu, District Asigi voter icon oina khan khibaga loinana, District Asigi Kendra Taruktagi, Mahiroi Ani Khangatuna Punna Mahiroi Tarani Thoida, Campus Ambassador oina hapki. Thauramgi saruk ama oina ngasidagi hauraga October 10 fauba chathagadoriba voter verification samasung voter correction su tauba hoki. District asigi DC Nita Arambamna Kudong Chaba Mafam Yenglaga Manak Nakpa Common Service Center Natraga SDO Office voter verification amasung voter correction tauba yaragani haiki. Jiribam District Oinasu District Asigi DC Office District Election Officer Jiribam District Nasinduna Electors Verification Program Hongdokre Ngasi Thauramadu Saruk Yakiba Jiribam District Deputy District Election Officer Bungba Maibam Nahai
Program asida electors singna pairiba electoral card yauba details sing adu asoiba yauragadi chumthoknabagi tanja ama pibani. Electoral card yauriba details sing asi chumthoknabagi medium khara lei. Ahanbada NVSP portal haiba election commission ki website ta changlaga semba. Anishubada voter helpline mobile apps. Ahumshubada district khudingi election commission na identify toba common service center CSC sing amadi electoral registration officer ERO की ऑफिस सिंगदा चटलगा नत्रगा पर्सन विथ डिसेबिलिटी सिंगी ओइना वोटर हेल्पलाइन नंबर 1950 दा कॉल तौरगा असोइबा लेबा सिंग अदु सेंबा याबगी खुदोंचाबा अदु पीनबा इलेक्शन कमीशन ऑफ इंडिया की प्रोग्राम अमनी हाइखी मरुइना मिंगुंबा अदगिदी फादर की नत्रगना हस्बैंड की मिंग नत्रगना डेट ऑफ बर्थ मसीगी सिदा अपगी अरानबा असोइबा यावरगदी मदु चुमथोपियु ओइना अपना मीडियम खर ले मधु चुमथोंना बाहाय तारे Laikhidrabi baby sanagi yumgi miyoi sing police na fa na ba honare hariba wafam asi yumfam yaudabane misi aduga mari lainana chathariba investigation ki saruk ama oina yumgi miyoi sing wari sanaba fauba miyoi kharana lana puthoktuna irang sagatpaga loinana police department bu miyam gi mangda lana uhana ba honare haina Imphal West ki SP K Mega Chandra na haikrei hiramasiga mari lainana ngasi Imphal West SP ki conference hall da pangthokiba paugi mifam amada SP na makha taraduna baby sana misi asi ki matangda police department ki maikaidagi investigation asi manung mapan una chathari hauzik faubada witness nifu jawan laukrei miyoi manga fakrei JSC ga su manga rak wari sanakrei makha tana su khangning ba leiragadi SP ki office ta laktuna investigation ki matangda khangbiba yagani madu natadana aina yadaba ban kausinduna praja miyam da khudong chadaba thokhan banade investigation asida khurau thanghan banatana kanaba amata piroi Hayeng ayuktagi hauduna kauriba ban asi miyamgi khallaga handokpiyu ban kaubana waroishin purakpa ngamloi madugi mahutta table talk tawduna wakhal taminasi madugi damak police department ki thong launa hangduna leiri case yamna open ended oiba chhatra sangsan mayam ama koi ngarang da so dum phaminei adigi adum masi kautana UCM amuko koi civil society mayam lakpidana kari kari lege adudi adana tawraga gyan tana sangsinna basida mi manga tarana adum potse direl tawna bahotna bagi mami amatai statement loge su masi cooperation khitang wa len khoi chatlaga ngarang tawbani adu yum thong lo laga leire kanamta leite haba media gi mayam ama lai phajana quarterly khoi mi phaba amta leite phasu phade yum changa statement khaga lodaba yadre maramdi group of people kharana wrong propaganda sanara leire je khoine achauba evidence leire ba मधु मेडियादा हेक्ट मी फाग्रे हाइरे फारगदी कोई एरेस्ट तौरगा कया जेल दा थाजिनब्रा नत्रगना कोर्ट पुथोकब्रा अदुम सी अदुम इलाइ लाइबे एविडेंस की वाने मसिगी मरक्सिदा बन कौबसे मरम चादब्रा इदना आई थमजगे मियोय खरगी प्रोपगंडा दा लेबाक प्रजा मयाम वामिनबगी थबकसे तौगुमसे दना आई हाइजगे Chief Minister Biren amadi Senate Robert ki principal Landoni ki mitam mai thaduna miyamna khongjang sangsinkrei ngasi nungthil thangmaiban sinam lekai amadi yumnam lekai ani ki apunba mairapai bisingna sinam lekai da sangsin ki ba khongjang adada leikidrabi baby sana misi gi achumba wayal fangalu haiba kholau kaya lauki khongjang adu da saruk yakiba thangmaiban sinam lekai mairapai bi gi advisor sinam Romana baby sana misi gi asengba wayal fangna ba changsili ba khongjang asibu miyam da lana uhana ba lengak na honariba si laibak thibani Khongjang sangsiliba sing fazilaga miyamgi ihau lepkadaba nate awaba taraba imung manung ki miyoi sing fanaba koitan tanabadagi ngasi yumda leiba ngamdaduna lanjenakrei lengak ama leiriba si miyambu ngak senabani hairaga miyamda awaba piba si angakpa poe JSC ki mihu sing fazinduna jail da lariba miyoi sing hakchang ki fibam soksilaklaba fauba tumina leisinba yaningde case asi CBI da sinagani hairaga ngasi fauba sinadana thamliba karigino haina lengak ta hangkhibaga loinana hayengdagi chathagadoriba general strike asi Manipur miyamna sogat pinabasu appeal tawkhi Bibisnagi imong manungda sarkar na koitan tanadana lebam chabam khangdadana ngasi yum cholonjandana jeliba dharmagi wangwadani makhona tawriba khongthang asi amadi loina na je shigi mioi kaya ama nupa nupi khaktana phana na bahona rakpada akoi yumthong khudingmakta thiba humbagi thabak satharakpa masibu su aikoina pende hayengi banasi sogatpiu amadi punna sogatminasi haiba wafam asi akoi media gi thongda thamjari loina na ngasi dagi
ꯑꯊꯦꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈ꯭ꯔꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯤ ꯈꯜꯂꯒ ꯑꯃꯗꯤ ꯖꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯃꯌꯥꯝ ꯑꯃ ꯐꯥꯈ꯭ꯔꯕꯁꯨ ꯖꯦꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯥꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯅ ꯂꯝ ꯂꯝꯗꯒꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯑꯃꯗꯤ ꯕꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ अंगनवाड़ी सेंटरसिंग निंथीना चलाइरिब्रा अमदी दरकार ओइबा चिंजाकसिंग पीरिब्रा हाइबगी मतंगदा मॉनिटरिंग कमिटी सेमदुना येंगसिनबा हौरगनी हाइना चीफ मिनिस्टर एन बिरेना फोंदोखरै वाफम असि ngasi चिंगमैरोंगदा लेबा ट्रैवल रिसर्च इंस्टीट्यूट की होलदा पांगथोकपा पोषण मा नेशनल न्यूट्रिशन मंथ 2018 हौदोकपगी थौरमदा फोंदोखिबनी Manipur Sarkar ki Department of Social Welfare na sinduna pangthokpa launch tawbagi thoram aduda Agriculture Minister V Hangkhalian Planning ki Deputy Chairman S Rajen su saruk yakhi Poshan Abhiyan ki makhada September tha ama chupna chathagadaba National Nutrition Week hongdokladuna Chief Minister N Birena miroliba mama sing amadi pikliba angang sing machi oiba chinjak pizaba haibasi yamna tangai fade Bharat ki Prime Minister Narendra Modi na kumja 2019 ki March sa hongdokhiba Poshan Abhiyan ki makhada September tha asima machi oiba chinjak pizanaba Nutrition Week asi yamna maru oiba tawdaba yadaba amani mironbi singda machi oiba chinjak Pizadaba tarabadi mama amadi pokadaba angang adu afaba oiroi amaromda pikliba angang sing asida darkar oiba chinjak pizaba haibasi yamna tangai fade maram aduna tha ama chupna palan tawduna miyamda awareness piba amadi angalwadi center khudimakta leiriba angang singda machi oiba chinjak pizanaba honabani Sarkar asina Anganwadi Center singda ahenba meeting changba horagani block amadi district level ki oiba district level monitoring committee amas athubada semnaba honaragani Committee asina Anganwadi Center sing asi ningthina thabak tawrabra haibasi kupna yengsingani Center sing asigi oina WhatsApp group ama hanglaga center aduda tawriba thabak sing adu group asida thagatnaba honasi haiki Haksang pharoi karigi imagi khomlang du pitha agani angang sing na ngasi masang thokpa mating leiba generation ama semanga darkar waris bahan gi bhara amuk tuition gi bhara amuk school gi fee amuk tawba matam da ngasagi kitang ai gi inkhol da gi thokjari ba da profit khara phanga kanda mama oibi aina chaga da ba or masa oibi moi da pizza ga da ba sa school gi fee thi ba ga bahan gi bhara thi ba da sakhre angawadi center sing si da isa sing du da kari pizza ri ge Social welfare dagi pira iba sana na bagi seng saksi kramaina pira ige manam gun hawai akoi ima akoi na akoi da upai lete na porakhi ba dui manam sen masing du oiribra na takana afabu oirabra kramai to ges na chingba madugi akoi monthly tha khudingi review tongna na ba district level ki committee amamam aduga block level ki committee amamam yam thuna semaga koi madugi WhatsApp group am hanga kanda piriba social welfare ki khudhang na tawriba weaving section ki weavers ki da piriba khudong saba sigi mayam sigi advantage lobiyo Thauram aduda saruk yakiba Social Welfare ki Director NG Utamna haikibada mama amadi pikliba angang singda machi oiba chinjak pijanaba amadi masama u fana thamnaba paikhatpa thaurang amani chahi khudingi September tha asina hariba Poshan magi palan asi tawduna miyamda khanghanaba honabani haiki Seriba pochina karamaina angang da machi oiba chinjak pigadage haibadu khaktani aikoi masen khangminagadorije adu khangminaraba matungda icha aduda nungsina tapna ingna pijabiba maduna aikhoigi tungi samasi tinjang kaijang daba afaba samaj ama oibda soidana mateng pangani aduna leiriba message si ngasi aikhoi mafam sida pulliba mipum khudingmakna Honorable Chief Minister gi miyeng makhada aikoi punna wasak minaraga hairiba message se aikhoigi leipak pungjau thinna aigi laikai da sanduaga leiriba mipum khudingda mateng pangminaraga masama u phaba tinjang kaijang daba samaj ama oihalasi Social Welfare Department ki official sing ICDS ki official tongan ba Anganwadi Center dagi lakpa worker sing launch tawbagi thoram aduda saruk yakhi thoram aduga mari leinana punna wasak lominaba amadi laibak thiba thodok amada apokpa leikhidraba amadi mamisu udraba ukhong sangdagi KS Biziada sarkar gi maikai dagi mahaka chanaba thabak amagi appointment order su khusinakhi
ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ Holdings Private Limited की Smart Universal Academy bu August ki tang tara Nepal da Hotel Taj West and Bengaluru da Blind Wing ki India na sinba India Education Award 2019 ye tokpagi thorum da Best Digital School with CSR Initiative in Manipur 2019 haiba award amadi tang kungani thoi da Delhi ki Taj Mahal Hotel da Integrated Ichiverse na sinduna pangtokhiba 10th National Education and Business Summit 2019 da School asigi President Dr. Naringum Samarjit Singh da National Education Excellence Award 2019 pirakpada ngakoi leitna nungaiba phongdokchari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. ब्रेक की मतुंग दा तराम नौचरी चुराचांदपुर डिस्ट्रिक्ट की मनुंग चंबा सिंहाता मियोय अमा चिंगननिंगाय ओबा मौंगदा थौरी यान्दुना सिरामलै थौदो अदुगी मतंगदा खोइसाउनारबा मियामना पुलिस स्टेशन दा थोमजनखिबगा लोइनना लंबी थिंगदुना खोंजंग संगसिनख्रै थौदो असिगी मतंगदा पुलिस अमदी थौदोक थोफम की अकोइबदा लैबा मियामदगी फंगबा पाउगी मतुंग इनदे ngarang numidang चुराचांदपुर की सिंहात पुलिस स्टेशन की मनुंग चंबा एस वेंगनमदगी गिनलम मुल्लम ngasi ayuk khul adugi umang amada leiba nepali amagi sangolda chingnanigai oba mongda thori yalaga siduna leiramkhibani hairi paw asina hai leihidraba ginlam munlo ngarang numidang fizam setuna lakpa singhat police station gi SI bank monat luchingba kangbu amana masagi mayumdagi nisa chaba amadi yonbagi maranda mahaki macha aniga loina na fakhi मधुगी मतुंगदा महाक पुलिसना थादोरकपदगी मयुमदा लाकलमलगा थोखिबदगी थीबा खंगदना लैरिंगै ngasi थौरी यालगा सिदुना लैरमखिबनी महाक की असी वहाकचांग हेक फंगबगा मतम इकान कानादना खुंजा सिंगना गिनलम मुल्लो पुलिसना का हेनबा थवोंग चथबदगी सिखिबनी हाइबा हाइना इरांग हौरकपगा लोइदना सिंहत पुलिस स्टेशन दा थोमजिनबा यावना मियामना लंबी थिंगबगी खोंजंग संगसिनखि हाइरि थाबुम अमा चुपना चथगदबा चामगा कुनहुमदोय सुबा लमयानबा जननेता हिजम इराबोत की निंगसिंग पालन थौरम ngasiदगी मणिपुर लोमी लुपना सिंदुना इम्फाल वेस्ट बीटी रोड रूपमहल टेंगदा लैबा इराबोत भवनदा ngasiदगी हौख्रै निंगसिंग कुमोनगा मरी लैनना हौदोकपगी थौरम अदुदा कम्युनिस्ट पार्टी ऑफ इंडिया की स्टेट सेक्रेटरी कॉम्बैट एल सोटिन कुमारना ngasi तंगदु लैताद्रबा मणिपुर लमदा मसी करिगुम्बा इंग चिकपा मरा चेतपा लमदम अमा ओहेंसी हाइबगी अमा तंगायरबा पांदम हाइजरबदी लायोई खरबा लुचिंग पुरेल जननेता हिजम इराबोत की वाखलोन ngasi मिरोलना इनबा यामना तंगाई फदे पालिबा बीजेपी लेंगा की शासन असिदी कम्युनिस्ट पार्टी ऑफ इंडिया ना यानिंग दे हाखी ngasi पांगथोखिबा थौरम अदुदा लौमी लुप अमदे सीपीआई की लुचिंगबा कया अमसु सरुक याखी मसे यमरु ओइना सुरिबा नोमिबा ओटपिरबा मियामगी मपुंग ओइबा वाफम कयादा खरे हेन कुपना नैनबग लोइनना लैपा असिदा अहोंबा अवोनबा मदुदी सुरिबा सिंगी अवोनबा नोमिबा सिंगी अवोनबा लौमी मियामगी पुंसीदा अदुबा हेना अदुबा याइफबा पोरनबगी दमकता खरे हेना नैननबगी तंजादो मदु इराबोट सेलिब्रेशन लौगनी महाकी मरु ओइबा पार्टी कम्युनिस्ट पार्टी महार लिंखलम पार्टी कम्युनिस्ट पार्टी ना इराबोट की महार खोंगुन लीबग लोइनना महाकी अपाम्बा अनिंगबदो मदु फंगनब होनबदा हंदक सिगुम्बा थाबुमसे मसी पाक्सना पालोन तबग लोइनना मियाम मिकअप थोहनबो होनगनी हाइबो फमसे मियाम दो पग लमयानबा इराबोत निंगसिंग थौरम पांगबा कांगलोब सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM प्रोलिटेरियन फेमिनिस्ट मूवमेंट मणिपुर POFM ऑल माइटी पांगल स्टूडेंट्स यूनियन ऑफ मणिपुर AMPSUM सोशलिस्ट स्टूडेंट्स एसोसिएशन SWA मणिपुर अमसुंग यंग कम्युनिस्ट लीग YCL na punsinduna semba observation committee na the Leimaram Yaifa Lamjinglo LYLL ga puna kusamnaduna ngasi Leimaram Santi Bazar da leiba lamyanba irabot ki mitam heikat leikat tamduna thabum ama chathagadaba lamyanba irabot ningsing thoram haudokrei ningsing thabum asada lamyanba irabot ki punsiga sagonaduna leiraba September 13 kuntaruk amadi kunthra tongan ba mafam singda lamyanba sigi ningsing thoram pak sana pangthokani loinana
Tang kuntra asida state level ki oiba achoba ching lemlaba thoramga loinana lamyanba irabot ningsing thoram pangba kangrupna irabot de pangthokadauri. Jananeta Irawat Memorial Trust Jimet Jiribam ki lifetime president Dr. Chandam Kamal Singh na luchingduna Babupurada laiba Irawat ki complex ta lairiba lamyanba hizam Irawat ki mitamda miyam na laisu katuna thabum amachub na chathagadaba Jananeta Irawat ningsing thoram hongdokhrei thoram gi makha chatharakpa oina numidangda lamyanba Irawat ki mitamda miyam na maira thanduna ikai khumnaba utkhi ningsing bayai September gi tang amadagi Jananeta Irawat Memorial Trust Jimet Jiribam na sinduna September tha asi chahi khudingi Irawat tha haina pangthokduna lakli thabum ama chupna chathagadoriba thoram asiga mari lainana Jiribamda lairiba tongan tonganba school singda chatuna Irawat ki matangda awareness piba yauna thoram kaya pangthokadori. Haukiba August 13 mayumdagi thokharga Imphal More lambi ki khongkhangda asiba hakchang oina fangkraba Iram Sifaidagi Amom Utamjit ki misibu yaningdaba fongdoktuna ngasi Iram Sifai awang lekai maira paibi Imai Bel Singna lekai asigi community hall da wakat mifam chathakhrei ngasi gi wakat mifam maduda saruk yakiba JSC ki convener Khongban Tabam Gokul Chandrana mihat asigi achumba langla langchin lakadoriba September gi tang 10 da Tariba Laikhidrabagi Strada Nangnaba Lengak na Puthokadabani Karigumba Puthoktrabadi JSC Maikaidigi Tongan Tonganba CSO Singa Kusam Naraga Akanba Khongjang Sangsilagani Haki Amaromda Laikhidrabagi Apopi Amom Pisak Machana Misi Asi Chingnaningai Oi Misi Asigi Maramda Lengak na Mityeng Changbiduna Athuba Matamda Achumba Langla Langjin Puthokpiu Haki Jariba Marak Asida Kanagumba organization natraga civil organization na hiram asigi matangda aikoi mot pibiganu maramde aikoi huji huji aikoi JSC da mateng pangbiu misi asi yamna chingna ningai oiba misi ni tasengna misi asi koi kanagumba koi masa matomda si gani haibasi aikoi sungtha thajade masi sungchoi soidana karigumba mapan thongi natraga connect natraga karigumba amagi misi sungchoi soidana oigani haibasi aikoi thajai maramdona khone JSC gi maikai dagidi misi asi gi matang achumba langla do sungchoi soidana Magi Sarda Boki Mamang the Putopi Habase, Koji, my Kadi Tamjeri. I know Magi Langla Langjinje Kangnaba, my am Turka, my gay TV, I pende, Aduna Isagi Maran Carino, Mihapa mi Putopio, Isagi Maran Carino, Achi Mihapa Tuna Putopio. I Sarkagi, my gay Hajari, my am Timbidi Basita Hajari, Aduna Isagi Langla Langjinje. Kang atuba matam na kang na ba TVU Iroi Semba Mamang Lekai Nupi Holy Dal na sinduna ngasi Lekai asida leiba soibam ibom chagi mayumda nomagi oiba district level wari liba fangnabagi thauram ama pangthokrai ngasi thauram aduda Manipur gi deputy CM Yumnam Joy Kumar Sangai Express ki editor Khomdram Khogendra Singh Khetrigao Kendra ki MLA Nahakpam Indrajit Singh amadi TOMTV ki executive editor Santi Salam na athoiba mithunglen Singh oiduna pangthokiba Fangnabagi Thauram Aduda, Manipur gi tongan tongan ba mafamdagi wari liba kaya su saruk yaki. Ngasigi Thauram Aduda dal asigi treasurer Maisnam Sakhi Tombina fongdorakpada ngasigi wari liba fangnaba asi dal asina Manipur government ki makhada register tawbadagi ahanbo oina pangthokpani matung tarakpadasu makhal makha kaya ki Thauram Singh pangthokani haiki. Wana hona jaraktuna ngasigi akhoi wari phangnaba sigi advisor oina thawpubiri ba akhoi oja pungai ba khamba oja gi makhada akhoina ojana sinbi langbi duna akhoi ase ngasidi bharat ki oiba kala sangit ki mafam ama kanba ngamba se akhoi gi oja gi thaujandagi ni sigumba sarkar gi oiba kaidongba amata akhoi je restart tawba ngamdadana leijabadagi akhoi gi oja khambana puchanbi duna akhoi be restart tawrabagi matungjida handaki sina ahanba district level wari liba competition loina pangthok jabani Sarkar na thadarakpa polam singgen thokpana miyamgi seba tawbani haiba yaroi isa isaigi araiba puthokduna miyamgi waraba kanda mateng pangdrabadi mihut oibegi kanaba leite haina chatkiba lok sabha mikhalda wangoi kendragi mirep oikiba KH lokena fongdokrai wafam asi ngasi wangoi kendragi manung chanba irom
Maizraugi Toirei haina khangnaba mafamda Nambul Turel Maril Tengduna miyamna ising fangdabagi awaba mayoknariba asida kharada oirabasu kokhanabagi wakhalonda paikhatpa dam thingbagi thabak asiga mari leinana fongdokhibani mahakna makha taraduna kendra asigi local area development funda thadarakhiba senfam sing kadaida thamkhrabage miyamgi seva tawgani haina thoraklaga asumna miyamna awaba taraba matamda karigumba makhal amatagi thabak tawdana tumina laisinba yaningde haiki Amaromda ngasigi dam asi thingzinba sina Wangoi Kendragi akoibada natana Bisempur districti lawfam kharadasu ising fanghanba ngamlagani hainasu mahakna makha takhi ngasigi dam thingba sigi matangda Irom Maizrau Lomi Lupki member ama oriba Yumnam Chawbana fongdorakpada thenglabsu thengna ngasi dam thingliba si Langthabal Hiangthang Chandranodi Haureibi Samuro Kodom Popi Mekola da natana masigi akoiba mafam da leiba lawfam singda kanaba piragani haki mahakna makha taraduna hauzik Manipur da thengnariba ising fangdabagi awaba mayoknariba sida Wangoi Kendragi oina sarkargi maikaidagi karigumba mateng amata fangdaba laibak thibani asumna waraba matamda Wangoi Kendragi mirepsu oikhiba KH Lokena araiba machinery puthoktuna miyamgi awabada mateng tawba si yamna nungaiba fawi haki Aigi wakalon aigi politics ki kulong sa awal lawna sade maram di miyam ge sewa tawgena aina thokserapnina miyam ge awawa lai matam da sarkar na khakta thadarpa paisa adai sarkar ni thadar potu khakta aina khutta paraga mayam da thadar madu parja ge sewa tawgni nai lawbudi yaro habi wakalon de gonda leche matung da su awara pa kya le matam da su aina dum mayam ge ngam mateng pangni Pakada mama tawiragadi akogi yamna long term policy da yam chawa mai pakpa lomi gi praja gi kanaba phangani ariba jaga ji da namun turing ising ji lallaga matam puna makte every guild we hendana yamna pothok puthokpa yaba adugumba jaga amani waraba matam da akogi Manipur National People Party gi general secretary administration ju paibiriba Wangoi Kendra gi social activist riba sar lokena aigi leiba khulai aduga ai hinging da miyam gi tawya ba thabak tawgonena lakvidana tawiri baji adugi matik nungaiba khoigi press media gi thuda khoigi lomi lukki ma kai degi nungaiba phongdok sari NPP ki luchingba ama oiramba lekhidraba PS sangmagi humfutara nithoirak shuba mapok kumon palan thoram ngasi NPP Manipur State Unit na sinduna lamyan ba sanglenda pangthokrai lekhidraba luchingba sigi mafamda ikai khumnaba utpa amadi mahaki mitamda leishukatpana mapung oiba saktam oikhiba thoramadada Chief Guest oikhiba Deputy Chief Minister Y Joy Kumarna lekhidraba luchingba sina Linkhalamba party asi ngasidi regional party oina leirambadagi haujikti national party ama oibaga loinana party asigi mapangalsu kankhatpagi chang noma nomagi hengalakli haiki Mana leitaba matam adai matam na koidi we were not in touch with NPP Mana leitaba matam dasu NPP am sakhat pat natri just only two MLAs katani kano Meghalaya de leba aduga ka ayamasi mana magi kari haini Magi mai khali wakal magi keno me amsi ayin kamidadi magi bacha nupa atomba konat samada siniramba mani adu konat samansu yamuna khangaga hojiki khalaga hojiki hariba si darka oi habse mapana kari haini hulamba maru haigedra haidi haiba party se northeast ki entire northeast ki oina stand tonaba aduga isu khuding maktasu lawgadaba khokadaba aduguma se darka oiba aduguma party mo ehma darka oibse macha nupa da siniramba mali Thoramadu da saruk yakiba Health Minister L. Jayanta Kumarna ngasidi Bharat ki awang nongpok lamdamda leiriba aikhoi masal amata oina punsin bagi matam adu oire leikhidraba luchingba sina mangjaramba manglan adu aikhoina mangfauna handana ba hotna si haiki to bodona ko project to ba akogi diu share pion teina adna haiba ganda akoina madugi namat pi bogum to ba aduna north east laiba prajasan manaton namba be picked over for David Manaba, temperamental organ, them Toro was on Kamus, Belgian India, Kamus Labu. Mon Tadana Lobo to Maduri, Maduri Tomojela, you think no item, not only Megale, the whole notice, but the people's movement, Amadakala, and the Wakalabala, again, Matogana, the National People's Party has a room to Hawaii and I am
Paugi Marathana Atenba Break among Luxury. Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari. Pijari bo offer adudi 5% discount on any trip or any package. Aku Pomerol gidamak contact tobiyu Lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959 natraga 8794613154. Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibu kangla Break imatung da taram nongchari makhataba pauda Imphal Mayol da leiriba Kaisam Thong Kendra gi lengakna miyam gi yaifana bagidamak paikhatliba yaifa tharang sing mapung fana fanghanba ngamdri haina BJP Manipur Pradesh ki spokesperson RK Sivachandra na phongdokhrei ngasi kwa kaithel akham lekai da leiba Sivachandra gi sangai da pangthokpa kendra sigi Prime Minister gi Ujwala Yojana gi khangalaba beneficiary yankhai manga da lemna gas yenthokpagi thoramga mari leinana Sivachandra na Imphal Mayol da su leiriba kendra sigi miyambu lenga ki scheme kaya mapung fana fanghandaba si laibak thibani Kendra si lambi kaya nong taba matamda chatpa yadana leiriba si miyam gi khallaga sembiyo lenga ki scheme kaya fangna ba honabada miyambu achumba maikai da lamjingduna fangfam thokpa kaya fanghalaba matamda afaba chawkhatpa kendra ama oigani Amaromda khunai ama chawkhatpa haibasi khunai du da leiriba nupi singi semitlon fagat halaba matamda oigani haiki Both other the Bible like they Razniti wala politician or Rubagi on the both other and Badi Layaduga. Adu the Tadagiba that other Kaiba Hangoiba to Lapio Mating Pangzage. Adu Nasi gas Nasi Yelisuna Roy Nasade Masi Mi Chani Muk Takalakumatam the maximum rejects a lake Kainoadi Sigi bank account of mumming honoramba Adhar mumming honoramba the bank account and mumming Amalaba Adhar and mumming Amalaba Suma Mayam Yaropanina City on record sat khidawni na phangbangam dabani kamai tawna khoi self help group ki dumaina khoi lupa lising ahum pibaduna loibana te sustain tawba hayeng waibok hingba yaba kari scheme tawgada ga de puthokcharaga kaisam thongse akoina kajadraga su model city ama model town ama or model constituency ama ohenjagani abse aina miyam pham thamjari Haukiba August Kuntarukta TOMTV na miyamda akhanaba paudam ama sandokraba matung lamsang kendragi manung chanba ngariambam quaxify da leiba mama mapa nauna kaina khaba machin manau ahumda ngasisu maikai kayadagi mateng panglakpa leptri ngasisu wakhal manaba mioi kaya punsinduna semba kanglei tengbang lupna angang ahum asida imung manungda sijinagadaba pochai amadi acha atha kaya mateng pangkhrei Amaromda Kangleipak News Tengbang Lup Nasu ngasi machin manau ahumgi mafamda ahan bagi oina selgi tengbang pikre ani shuba oina su makhata na pigani haina lup asigi president Thongam Brozen haiki mak na makhata na mamang da su mateng kaya pangduna lakli amadi matung da su lepalaitana pangkhigani haiki Kalepang News tema lukim makai di kisu akhoi laitalara ana ek skun tambangam daba layangam daba yum sabangam daba mayam singdu mamang thak kisu mateng pangduna lai aduga haiban marai thirba angang ahum sigi makai di su akhoina Kalepang News tema lukim makai di ahan bagi oina akhoi lising tranga mateng pangba lakchabani makha taba oina makoina karimba development khara ulaba matungda Kalepang News ki makai di sungsoi choidana akhoi shampam masike sab araba shampam ama angang singa sida akhoi makhatan mateng pangini haibase akhoi TOMTV ku thangda mianda pautumjige Kakching Runners na sinduna tha sigi nipandagi District Sports Association DSA Kakching ki playground da pangthokadoriba Kakching
World War II Memorial Run Manipurgi Anirak Shuba Edition da saruk yagadaba lamjel loisingna chathok chasin tawbada ayet apan pidanaba amasung event asi mai pakna pangthopa ngamnaba tha asigi mangadagi mapan fawba Manipurda ban natraga blockade tawbidanaba Kaching Runners Manipurda leiriba loop sing amadi miyamda appeal tawki. State Kala Academy Awardee Morangthem Kumar amadi Manipur Sahitya Parishad Awardee Thongam Ibo Chaubu Okpa amadi documentary film Liklam Miyam da Fongbagi Thoram ama ngasi Singzamai Chinga Makha da Laiba Laimayon Art Center ki hall da pangthokrai All Manipur Music Association AMMA na sinduna pangthokpa thoram aduda MP Dr. R.K. Ranjan Amzugi Hanagi President W. Samjai Amzu AMMA gi VP TH Mangi amadi Manipur Sarkar gi Culture gi Coordinator Nava Bolkenona Thoramapu ina saruk yakhi State Kala Academy Awardee M Kumar amadi Sahitya Parishad Awardee TH Ibo Chaubu ikai khumnaba utkhi isai gi lamda masak naiba miyoi kayasu thoram aduda saruk yakhi Chief Guest oikhiba MP Dr. R.K. Ranjan na hakhibada aikhoi gi furup asigi oina culture gi saruk asi ningthina thamba tangai fade Lamsida Khongdariba Oza Guru Singbu Masak Khangbatai Lamdam Sigi Nat Jagoi Isai Amadi Culture Bu Ningthina Thamnaba Achieve Ama Semnaba Archive Ama Semnaba Tangai Fade Haki Karigupa Kanda in a pulling the Pausi, Mama da Tawapari by Lady Geta, Sumaina Hanchita Koinazatana, Oinavoy type Tain Tawo is a place. Bhupena Zarika Sapatadi, any tune sound for the Assamese feeling and sense, as he always attest to me. I quite secret of it all. The question told me, although Music Soina, I am the hygienic was say, Manipuri, Baba, typical with music, typical with Sayexing at all. I must say, modern music, Mirai, but not about modern music, but the Sum Yala Yalaga. I modernized typical music system music Thoram aduda saruk yakiba Amjugi Hanagi President W. Samjai na haikibada AMMA na masak naiba music masak khangbiba taramna okpasi yamna fai aikhoi gi leizariba culture gi masak sing asi ngasi gi mirolda khanghanba hotnaba tangai fade India gi masak naiba kaya Khangduna Leire, Masina Iramdamgi Oiba culture ki masak sing Kaunarakle Haiki. She went to give over quick she go with classical music, Israeli music, she take a hope of Mamma, she with Mamma, Simatu Pama, Pumana, when Kanga Machine Kanga get platform to video Shama Mushi. I find boy by the British Buggy, Kunguli, the little kind of Lapa, Kunayana, Chocolate character Cavalier. And I put out Tawai out of the Hungam. I don't know, Fana, MP, Washington, MLA, Washington, Matri, Washington, Miam, I have a lot of them here with Mungaboy. She went to a center of Ama, Raro, I'm Joe, Miam, I have a lot of Mungamti. I could read me say, Miam, the Muteri back in the Muteri. Imphal West Zilla Parishad Office Matam Kaktana Thonglo le haina PRI member Imphal West ki Cherol amana hairakli Cherol asina makha tarakli badi chahi asigi oina MGNREGA gi Kuntra Mandates liable create Tauraga secure Chanduna CEO DPC amadi official singna ahing pung taramathoi taranithoi fawba overtime da thabak suraga Imphal West district na lairaba miyam ki damak numit masing yamna fangna ba hotna duna mamang MGNREGA da India gi oina Manipur na khwaidi ki mamai da leikhiba adu leitana bagi damak Manipur gi chief minister amadi RD minister gi pauktak makhada DPC na thawai yaungna hotna ringai cherekta maram chadana transfer tawrakpa se Imphal West District ki Adaksha Jilla Parishad member amadi Pradhan Singna yaningde hairakli Lakliba September gi tang kunipa namasung kunmapanda lamboi khongnang khongda Trade and Expo Center da Kumarjit Laishram na puthokpa Manipur Fashion Week ani shuba edition pangthoklagani haina fashion designer Kumarjit Laishram na ngasi Sagolban Terada leiba mahaki studio da pangthokiba paumi singa unaba amada phongdokhrei
Maakna makha taraduna Fashion Week asi maru oina lamdam asigi khutsa hairaba nupi amadi nupa singi handloom gi oiba pothok sing promote tawbaga loinana nauna inkhalakliba nupa nupi amadi trans model singda platform ama pinabagi pandamda pangthokpani masina national amadi international gi thakta lamdam asigi natpu saktak nabagi khudong chaba amasu oigani haiki Sigi koigi team di koigi helum da promote tawbani koigi weaver mayam se nupi fisabi mayam amadi nupa fisabi mayam amasu lairi suma mayam se koina suguma fashion events da koigi helum ga related oiba mayam se pothoga koigi international gi thakta hadi state not national amadi international gi thakta sugumba fashion events da koigi pothoga hena mayam na khangna na ba potto gi pandam da sinjabani aduga si khatanatana koigi inkhalakli ba koigi youth sing hai tare koigi model sing su moigi platform pb ba moina koigi suguma event asida koina moigi su chauna mapam happy aduga event asida koigi hojik trans women sing ju koina support to boina moigi ju platform ma yaugani aduga model puna masing 38 model oigani nupi kuntra amadi nupa nipan oigani aduga hairiba program asida koigi mapalam dagi international gi oina koigi masak nairaba Miss World Tourism 2018 gi former Paula Josinaina masa maksu koigi mafam sida la aga koigi event asida promote to bada support to bada yomina gani Thajaba yaba pau ama fangbadagi Thawal District Police ki SP gi mityeng makhada Lilong Police Alada amadi Anjuman Apun Bakangbu amana Chongtham Nungai Leima Ching Manaktagi drug lalonba miyoi ama heroin number 4 gram nifumanga dasmik mangaga konana fagat khrei faraba miyoi aduki mamingna MD alias atopa ming Tomba kawi Moizing makha laikai dagini Nakal amaromda ngasi nungthil pung manga makhairom taba matamda Lilong Police amadi Aladagi apunba kangbu amana Lilong litan makhongdagi drug lalonba nupi ama heroin gram nipan ka konana fare farba miyoi aduki mamingna Rezia atopa ming Bobby chahi nifu mapuroiba lekhidraba Anwar kawi Lilong haureibi laira khongdagini Pali Balenga asina Rilram Public Health Center asibu private NGO amada sinagani haina lokiba warip adu ngamloi haina Rilram Maring Organization akonba mawongda yaningdaba fongdorakli Cherol asina makha tarakli badi Rilram gi akoibada khundariba Maring Furupna khundariba khul kun lom asi PIC asigi makhada leiribani Maram aduna lengakna PIC asi mapung fana thabak tawhannaba chapchaba thabak lokhatpiyu hairakli Go Clean, Go Green haiba pandamda ngasi Radiant E-Right na sinduna Sekmai Bazar da lam tu sit sengbagi thauram ama pangthokrai Sekmai da laiba Sekmai da nauna hangadaba Radiant E-Right ki pre-launching thauramga mari leinana pangthokhiba thauram aduda saruk yakiba Radiant Group ki Managing Director Nepram Romeo na Malen gi oina honglakliba aying asakhal asi kokhanabagi damak akoibagi fibam lunana thamba mathautai akoibagi fibam da Sokloi pot chai sing season aba mathok tai haiki koina ngasi cleanliness ki oiba koina social service ki oiba akoi program se koi thamjabani aduna yari makai mafam sida luba nanba adu thamakanda henna environment da koina pusanjareiba e vehicle siga ani si punjin laga henna koi green manipur gi semba wahan thoksida henna akoi phagani haiduna ngasi program se koi tawjabani Dedicated World Artists Union gi layi haina mingthonba sumang lila gi yaifa thongni thoram ngasi porompata leiba Performing Artist Center da pangthokrai pangthokhiba yaifa thongni thoram aduda saruk yakhiba sumang lila asigi aiba babacha tongbramna lila asina miyoiba khunai gi marakta khenaba leiriba kaya asi mayek sengna takli lila asina ayengba kaya gi pukningbu pelhanbata natana loksing kaya piba ngamgani haiki Ansida laiba miyoiba singi marakta miyoibana khaiba yaba lei do karino haibado masigi lila sida meyamda koisal hangbaga loinana koigi meyam jengbiriba lila sibu nungsibiduna miyeng tabiba khuding ki thamoi nungda lei sigi wahan thak to lahenna hona jabani yam kanna section lila sida koigi sangnaiba artist kharaju film gi ayam ju yaure adon lila se tawre siena haibri yamna haraw yara kibda aina yam penjaba nungaijaba haiba tare
lambi ki khudong thiba thodo amana maram oiraga hauze hangat ka khatpa ngamdana pikliba macha ahum ga loina duna hingliba pasoi kendra gi manung chanba langjing achauba chingmang dagi Thongam Anilgi imung Pasoi Block Congress Committee gi Vice President Administration Sadokpam Nongpok nganbana luchingduna ngasi Chana thaknaba polam sing khusinakrai Thoramaduga mari leinana Sadokpam Nongpok nganbana ngasi gi tengbang polam asi kendra gi MLA AK Mirabai gi pauktak matung inapibani mamangda su MLA na mateng pikrai Hauzik Anil na leiriba yum asi migida tapthoklaga sabani athuba matamda MLA Local Area Development Fund gi mahaki yum ama sanaba honaragani haki Thongam Aningi yumda khone laksari basi magi ama thohaning daba thodok ama stand tawdagi masa sing ngamdana usi gyan tadana leiba adu magi imungse kogi masa nupa 11 ka basina second tabak suraga Thaga Lejaba, Massimana Ohum, I don't be so later. I don't know Yam and Whitaba Todoxida, Kogi Locan Emile, Viva, Sri Eke Mirabai, Madame Gi, True the Gi, I koi Pausi Tajaradana, I don't Madame Nasu, Magi, Lady Piva Masida, Manapang, we have a mating, Shengi, what Pangbigre, Aduga, Koi Maki Yumse, Migi Yumda Tapteraga. Pakan masama sarga lagi basusu magi lokaniya development pandagi yung mama atuba matamda sabiri ni hay na takpire aduga iroi na akoi na leijaba akoi gi siang hawai sana thangna ba singa se akoi mating khista su oradi haidana anangi yumda ko thinjarapani Students Union of Kanglipak Sukna Sinduna ngasi Johnson Higher Secondary School da Nipan Lakshuba State Level Spelling Competition pangthokrai Changdam naba abut aduda tongan ba mahiloi sang singdagi lakpa mahiroi lising amaga chani ka tara taruk na saruk yakhi Category ani thokna khaidok puna pangthokiba changdamnaba aduga mari leinana Suki General Secretary Ningthauzam Roses na hai competition asi lamdam asigi mahiroi singi lotuna leiriba talent sing asibu khangnaba ki khudong chaba ama pibaga loinana masagi haithoi singthoiba adu hengat hannabagi pandamda haukiba chahi singdagi pangthoktuna lakli ngasi pangthokliba competition asidagi khangalaba mahiroi sing lakliba September gi tang 15 da MIMS ki hall da final pangthoktuna athoi ehen sing khangani haiki Lotuna Ladiba, Mairo Singi, my talent sing asibu, Malingi, Hidana Bagi, Lambia Sida, Saruyaba, Aduni, Masida, Akogi, Nasigi, spelling competition, Asida, Nasigi final round at 15, Mim Solda, Tokjaragani. Paugi Marathana attend Babre Amamulosari. Sheer dreams in her eyes. Dreams to fly. Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Admission is going on for Ruman Technologies. Free computer training and other courses. Facilities available. Placement assistance. Free books, traveling allowance for girl students, government recognized certification, free uniforms. For more details, please visit Ruman Technologies, Kwakaithil Bazaar, Imphal, near Manipur Rural Bank. Contact number 8787583445 or 8787304075. Mail us at infalwestpmkk@ruman.net or massmanipur@gmail.com. Ruman Technologies. Break matung da taram nok chari makhataba pauda Bisnupur district ki manung chanba Borayangbi Gram Panchayat ki special gram sabha mifam ama Khoizuman tabi awang laikai community hall da pangthokrai thoram aduda Moirang block ki BDO ke Jadumani Gram Panchayat ki Pradhan TH Bino Kumari Upa Pradhan L Mani Maitai amadi ward member singna athoiba Mithunglen Singh oina saruk yakhi BDO amadi Panchayat Secretary na MGNREGS ki hongliba Lonchat Singi Maramda Wangang Tuna Job Card Holder Sing na Taugadaba Amadi Tauroidaba Sing Mamutana Kangminaki. MGNREGA Makada Anova Job Card ki Tabak Laposida Mamutana Kangnabagi Damakta Akuna Special Gram Savasi Pangtok Sabani. Yamna Nungaina Kona Asi Makata Tabuk Suba Yanaba Aduga
ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯨꯒꯗꯒꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯃꯁꯥ ꯂꯥꯛꯄꯤꯗꯨꯅ ꯑꯁꯤ ꯈꯪꯍꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯅꯨꯄꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯧꯅ SP ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯛꯂꯕ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯀꯥꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗ ꯒꯨꯗ ꯀꯔꯃ ꯐꯥꯎꯟꯗꯦꯁꯟ ꯊꯥꯡꯒꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯗꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯁꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ SP ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤꯗꯃꯛ GK ꯐꯥꯎꯟꯗꯦꯁꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ RVD Indian Service na sinduna Indian Oil Corporation Limited IOCL gi humfu suba mapokumon thoram pangthokre ngasi RVD Indian Service ki office ta pangthokiba thoram aduda SBI Secretariat Branch ki Chief Manager KH Okendra Singh IOCL Imphal 2 gi Cell Officer T Hauki RVD Indian Service ki Proprietor G Robindro amasung G Brajamala Devina athoiba lengbirakpa sing oina saruk yakhi ngasi thauram adugi saruk ama oina lambida lakpa miyamda athum ahau amadi uchara singsu yenthokhi athoiba mithunglen ki oiba warol piraduna IOCL gi Cell Officer T Haukip na hai malem gi oina thengnariba aing asa khal kaitharakliba sidagi kharadang orabasu kanba ngamnaba miyamda uchara yenthokpa amadi thaminaba LPG sizinaduna umang kokthokpa thingminasi haiba paujal galoinana ngasi asigumlaba tauram asi pangthokpani RVD Indian Service na laurakliba khudong khongthang asigumna Manipur da leiriba LPG distributor singnasu tauhaningi haiki Langban Haikat Laikat Tamba Celebration Committee Oinam na sinduna Langban Haikat Laikat Tambagi thauram ama ukhak sangdabi Oinam Public Hall da pangthokrai ngasigi thauram aduda Oinam gi laikhidraba thawai singi mafamda dharmagi laison tinsol kaloinana miyamda Haikat Laikat tamki Mairi Club MC Lakhipur Jiribamgi Naharo Singh Sinduna ngasi laikai asigi akoibada uchara chahum rom thakre uchara thabagi thauram asi nomaijing khudingki pangthoklagani amadi Manipur da leiriba laikai khudingna asumna haunaruba tawdana uchara sing marangkaina tharabadi malemgi oina honglakliba aing asagi khalasi kharadang orabasu kanba ngamgani haina MC Lakhipur Jiribamgi General Secretary L Pibaren Maitei na fongdokre Voluntary Network for Green Earth Khangabok na sinduna ngasi Khangabok ki tongan ba mafam singda lamdam adom ki laikhidraba singi mingda uchara kya thakre uchara thajinba aduga mari leinana network asigi convener L Devana hai laikhidraba ima baba ichil inau singi mingda uchara thajinduna makhoi makni khana senabirabadi soidana u sing adu hingani amadi mahuksagi khal ngaktuna thamba ngamgani haiba wakhalonda laikhidraba singi mingda uchara thajinba ki khongthang asi network asina paikhatpani Masiga loinana langbal thana lakpada laikhidraba singi mafamda tarpon katpagi mangoinana makhoi makni khanbiraga uchara thajilabati ngasisu aikhoigi irakta hingli haibagi emotional feeling adu laiba ngamgani amade tangdu laitaba khunai ama soidana oirakani khalli haiki Amaromda Jiribam ki Babupurada leiba Manipuri Sahitya Parishad Jiribam ki office oina sizinariba Raja Ram Mohan Roy ki library ki akoibada Sahitya Parishad ki member sing amadi Friendly Environment Warrior FEW Jiribam na Jiri Green Mission ki makhada uchara kya thakre Thoramaduga Mari Lenana Manipuri Sahitya Parishad Jiribam ki General Secretary T.I. Sarat Kumar na fongdorakpada ngasi FEW Jiribam na Manipuri Sahitya Parishad ki akoibada laktuna amadi Parishad asigi member singa loinana uchara kaya thabata nantana lamtu sengdokpa si ubada apenba poi haina thagatpa fongdokhi Lamdam asida ahanbo oina angang singna makhal makha kayagi sanaba yaba mafam ama oiriba Happy Feet ngasi Ananda Singh Academy manak Old Chekon Road ta hangdokre ayuk nungthil amadi numidangi matamda angang singna sanabagi khudongchaba pigadariba mafam asida matamga chunaraba sana khonabagi polam kaya thamli Mamang chahida pangthokibagom CC School Friends na sinduna ngasi school asigi akoiba mafam singda lamtu sengdokpaga loinana uchara sing thakre Chathakiba lamtu sengba amadi uchara sing thabadada school adugi principal Sinam Indrani amadi Students Union ki member sing su saruk yakhi
Manipurda maming leiraba pebet ban matam khara lepduraba matung Hype company ki miting makhada amuk hana miyam ki seba tauba hauragani haina fongdokhrei wafam asi ngasi chingmarong da leiba Spoon restaurant da Hype company amadi pebet ban ani ki marakta yana cherol ama khutyek pinabagi thoram amada Hype company ki director Sadananda angomna fongdokhibani Thoram aduda mahakna makha taraduna chahi asigi November gi ahanba chayolda Delhi da pangthokadoriba North East Music Festival da pebet band gi ahanba stage performance pinaba sem sare haiki Hype haribiji tasingna service related oina tawba adu mukhan gi company am khagni handak ikui de bida jungi khogi tang ani da BAB meet and live tour in India haina Manipurna jungi tang ani da tawre aduga the 31st na Delhi da tawgi bisu akhoi na tawruga sinjagi bini adumain tawduna artisting gi level amada pukhalaknabgi akhoi na khonabjida akhoi na sum thirakpa matamda Manipur gi artisting ju akhoi ju kai da mutu moji level am pukhatpa ngamoi habigi pandamdu da akhoi na haiba artist pbc da ihan hana akhoi na haina jaru mutungda akhoi ngasi gi thorom si tawbni State government na government amadi lanai school singda tamliba angang singna puriba school bag ki arumbagi chang lep khrabasu ngasi fawba Guwahati ki oina mapung fana chatnadri state government na hokiba May 13 fawbi manungda school amadi education department singda angang singna puriba school bag singi arumbagi chang lep thoktuna chana hanaba khanghan khiba laikhrabani Adum oinamak school kharada chatnaba hokrabasu ngasisu school ayambadadi hariba chatna kanglon asi mapung fana inba oidri lengak na pikhiba chatna kanglon gi matung inadi class 10 fawbada tamliba mahiroi singna puriba beki arumba si kg manga oigadabani masigi damakta mari leinaba loisang singi akhanaba kangpu amana district amadi block singda yengsinaba khanghan khibasu leikrei education department ki maikai digi hariba chatna kanglon asi project kaya ama leibana hauzi maki oina kupna yengsinba ngamdri adubu mahiroi singi yaifa thaurangi damak yenglaga tung koina thabak kaya taunaba thaurang tauri hairi Assam da ngarang NRC gi aroiba list fongkraba matung Manipur Mizoram amadi Meghalaya da NRC da yauhogdaba mioi sing sangsinnaba honarakpa yabagi oithokpa leibana state sing asida checksin thaurang lokhatpa haukrei nakalamarom Assam lengakna National Register of Citizens NRC gi final list fongkhibaga loinana miyamna yengnabagi damak hangdokhiba official website adu ngarang NRC ki final list hek fongkhiba minute khara ki matungda mi masing yamna changmanbana maram oiraga miyamna yengba yakhidrei atopa thodok amadana ngarang NRC ki final list fongdringaida nupi ama wall dagi chongthaduna sijakhrei Tezpur town gi Dolawari village da thokhiba thodok aduda leikhidrbi Sayera Begum NRC ki list da mahaki maming yawraklaroi haibegi wakhalda thawong adu chathakhibani haina chingnari Adum oinamak ngarang fongkhiba NRC gi aroiba list aduda leikhidrbi Sayera Begum gi imung manung gi miyoi sing yawrakhi hairi Nupi Sumang Lila Haiba Hiramda Hokiba August ki tang tara taretagi numit tara mangani chupna Art and Culture Department Government of Manipur ki mityeng makhada Manipur State Sumang Lila Council na sinduna Imphal East Palace Compound da leiba Iboyama Sumang Lila Sanglenda chatharakhiba workshop adu loisinbagi thoram ngasi sanglen asida pangthokhrei workshop loisinba thoram aduda saruk yakhiba Art and Culture gi Director Aribam Sivdasna Lamdam asigi tanglaba Sumang Lila art form asina hena malemda lamdam asi sak takpada achoba daita lauribani tawbatobu hariba art form asi nupi khaktagi oiba ek sing puthokpa ngamjabagi pandamda asigumba workshop asi pangthokjabani haiki East Zone Cultural Center Ministry of Culture Government of India gi center makhada Department of Agriculture na all Manipur State Sumang Lila Council ga kusanaraga pangthokpa adugumba workshop amane koigi lairiba Manipur da lairiba different art forms performing art form mayam sing asidagi yamna real oiba adugumba ama habidi nipi Sumang Lila habisi masigi kanosi amtang akaba summi habidi khandara matungda akoigi lakhatpa kanone thang amane Paugi Marathana atenba break amamuk logzari. Half marathon run. Icha nupi gidama.
Haksang Phaba Kunai Magidamak, half marathon run na Cebu yaudi. Lamthaga from Sendra Sikhongdagi, new Mini Secretariat, DC Office Complex. Organized by District Administration, Bishnupur. Powered by District Police, Bishnupur. Open category for all ages, men and women. Form submission tawbagi aroiba date na September 10, 2019. Kawiragano September 15, 2019. For details, please contact 9378 121 752. Break matong da taram na ukchari chahi khudingi quarterly phongba journal Manipur Affairs na safong lakiba kumja ama farakpaga iroinana 1 year completion anniversary ngasi Manipur Press Club ta pangthokrai thoram aduda PWD gi Chief Engineer N Noren Manipur Assembly gi Deputy Director L Bimol Economics Department Manipur University ki Faculty Dr Chinglen Maisnam DMO Bishnupur TS Navakishorna thoram ki athoiba mithunglen sing oina saruk yakhi Economics Department Manipur University ki Faculty Dr Chinglen Maisnam na haikibada lamdam masi ki chawkhat thorang amadi tungi leibak lawmaker sing amadi lengak chukli pariba singi khutta lei lengak na puthorakliba program amadi scheme kaya asi anau ba oibana scheme sing asigi kanaba amadi khudong chawa kaya ama khangdabana praja miyam da pak sana yohanbada media ke achoba role lei haina mahak na haiki hauzi amuk sanabagi pau phongbigani ngasi New Delhi gi Siri Forta leiba DDA Sports Complex sa pangthokiba kunmari shuba Inter School Talent Sports Roller Skating Championship 2018 kunda Manipur daki hokhibe International Model and Social Activists mayang lambam daina gi macha nupi atonbi RK Pensina gold medal gi mana phanglaktuna Manipur purakhrei RK Pensi mamang dasu asigumba event kayada medal kaya lokhrei hauzi RK Pensi Rawat Sports Academy RSA da skating ki training tawribani Haukiba August Kuntra dagi Hauduna All Jiribam Sports Association AJSA na senduna Jiribam Higher Secondary School gi playground da team 13 na saruk yaduna chathakiba taruk shuba Chandam Inunganbi Memorial Mini Voice Under 13 Football Tournament 2018 gi ngasi sanakiba Sonapur GP Sports Association na KMYC Timbu goal mari anida maithiba pikhrei Manipur Amateur Kho-Kho Association MAKKA Imphal gi mityeng makhada Uyal Youth Information Club and Library Uyal na sinduna tha asigi manga fawba chathagadaba nifu mari shuba Manipur State Senior and 31st Manipur State Junior Kho-Kho Championship 2018 ngasi Thobal District ki UYICL Ground Uyal da hodokhrei nupa amasung nupi ki pun team kuntra humdoina saruk yakiba championship asi hodokpagi thoramda Deputy Commissioner Thobal N Bandana Devi Additional SP Law and Order Thobal TH Desorjit District Exchange Officer Thobal TH Subhas Kumar DRDA Thobal gi Project Officer Sapam Navachandra MAKKA gi President ki Baruni amasung Vice President O Budina athoiba lengbirakpa sing oina saruk yakhi championship asi ngasi sanakiba nupa macha singi match ta Siko da Cisco Hairokna PYDC Cherapurbu set point 25-17 da SYSCA Salungfamna JAK Ebu set point 17-5 da amasung CHMYDA Sangay Yumfamna SHGIRCS Pangaltavibu set point 96 da thoiki
Nupi macha singi Metsana SYSCA Salungfamna PYDC Cherapurbu set point 14-7 da Maithiba Pikhi. World Martial Art Union Sinduna South Korea gi Chongju Stadium da Laibak Chamaga Taruk na Saruk Yakiba Chathariba Taranipan Shuba World Martial Art Festival gi ngasi humni chankray ngasi humni chanba numita mafam anida taekwondo wushu amadi atai martial art kyada athoi ahen tanaki tongan ba Laibak kun humdoi gi manungda India gi thang tasu contest asida ani shuba round gi performance ukhi. Ngasi nungthil pong kiba pauche singda kari maru ba pau yok hibage habadu mayam punam yeng taminasi. Kanglaipak ki maira Anganwadi Center sing yengsinaba monitoring committee ama semlagani Chief Minister Miyo ema chingnaningai oiba mongda thori yanduna siramlei mishi asigi matangda miyamna irang haukhre Chief Minister amadi Principal Landhoni gi mitam mai thakre LLI scheme fail oivadagi lokta khongbalda leiba low pari lising nipan ga chongwa low uba yadre IOCL gi humpu suba mapok thoram pangthokre Paujel Lamyamba Iravat ki manglan thugaina ba honarakpa yaroi Sotin Kumar Handak Chahigi oinasu Khelen Thokso Media Fellowship piragani Lamyanba Iravat ki ningsing therom pangthokre Kangla Pau Chief Minister na Posal Maha hogdokre Anganwadi Center sing yengsinanaba monitoring committee semlagani bire Ngasidagi Motor Vehicle Amendment Act chanaba hokre yu ngaura gari thobada lupa lising tara fine yauri Pungsong amadi kansum lambi drug karbar tawba singi chatfam oire laisio Pandam Manipur dasu Posan Maha scheme hogdokre Anganwadi Center sing yengsinanaba district level amadi block level gi thakta committee amam athubada semlagani Chief Minister Union Minister Kiran Rijiju hayeng Imphal da lakpaga loinana Sports University safam yengsin gadauri Air India Private ta yenthokpa amasung bank sing muthatpa yaningde CPI Loisilakpada maru iba pau amuka na pizari. Numit nifu mangani chathagadaba electors verification program tungan ba district singda hogdokre. Khidrabi Babysnagi Yum gi Miyoi Singh Police na fanaba honare hariba wafam ase yumfam yaudabani haina Imphal West SP K Mega Chandra na haikre Babysna misigi mayokta miyamna Chief Minister N Biren amadi Principal Landoni gi mitam mai thaduna khongjang sangsin kre kung nipunipan gi General Strike sawat na bawarep na kre Amadi Anganwadi Center sing monitoring committee semduna yengsanba hauragani haina Chief Minister N Biren na phongdokre Ngasigi oinadi Manipuri pau matang swaida loisare miyeng tabiriba singbo amukana khurumjari